Chepu Yaolenda Nongmei Maru125 Kapsillakkhre hari ngasi numidang pung 10:10 rom taba matamda Tangkhul ngakpasingna Nongmei Maru125 kukisingna khundaba khultamna Kapsillakkhre haina kuki CSO working committee ukulna maran sirakli Thaudok adugi matangda committee asina thadorpa cherol amana hai ngarangi thaudok adu new heaven gi maikaidagi Chepu Yaolenda Nongmei Maru125 Kapsillakhibani adumakpu kukisingi maikaidagi khut halabadi henna irang chauthorpa yabagi fibam leibam maramna kukisingna khongpham handokhi hairi ngarangi thawong asi kukisingna khundaba litan sarai khong mongkot chefu sangkai thawai kuki leplen tingpibing amadi chasatna chingba mafam kayada atek chatharkraba matungda thokpani khunja singda aki tujingba pohan bagi leptana chatharakpa thawong amani haina lawi asigumba makhalgi thawong asi Tangkhulgi CSO amadi India amasung Manipur laingakna kayam kuina yenglaga leigadoribano thokliba irang asi mapungphan loisinanaba kukisingna khut handuna chapchana thengnaba adu mari lainabsingna pamlibra hairi Tangkhul MLA Ahum+Cso CSO Lutsingba Punsilaga Chief Minister Unnakhre NIA dagi case lokthoknanaba demand torkhre CM ga loinana irang thokpham singda chatkedawri Ukrul amasung Kamjong district namit kharani gi mamangdagi Tangkhul amasung kuki kharagi marakta thokliba pamdaba thodok-sing adugi matangda ngasi Tangkhulgi MLA Ahum+Cso Tangkhulgi civil society organization Singapullaga Chief Minister Yumnam Khemsan ga ngasi Chief Minister Secretariat ta Unnakhre khongchat aduda saruk yaruba Tangkhul lutsingba amana pauchi asida hai haujik thokliba irang asi Tangkhul singna hoba natte kuki kangbu amana ka heurakpani aduga makhoina mi phaba phuba amasung yummai thabana chingba horakpani haina Chief Minister da paudamkhi thokliba wathok asigi matang mamutana khangdringaida mioi ani sire haiduna Chief Minister na case asi National Investigating Agency NIA da sinare haina lauthokhi Chief Minister gi khongthang adu aranbani maram aduna case adu NIA da gi lauthokadabani haina Chief Minister da yamna kanba pressure piramkhi Masida sunatana Imphal ukrul lambi thingjandana thambada karigumba makhal amatagi action lokkhaba laitri phibam asi makha sum samtharagadi Tangkhulgi micham miyam su sawba hengalaktuna laman khumnabagi phibam amma laknaga dawri haina sukhangalamki hairi mayamgi asawbudu padaraduna Chief Minister na aikoi masenung sinana leiminanaba amasung thaudok-sing adu karamna waroisin purakadagi haibadu khanakhisi haina phongdokpaga loinana irang thokhiba sangkai amasung mongkot chepuda Chief Minister masangmak yaurga Manipurgi DGP ga loinana Tangkhul MLA Singapunna chatlaga sengbat sagatli hairiba bunker sing adu lokthok hangani ngasi numit nini humnigi manungda mafam aduda chatnaba thorang tawgani haina thajaba pirakhi Chief Minister ga unaba aduda state ki Home Minister Govindas Konthawjam saruk yakhi Tangkhul MLA Ahum adudi Ramuiba Laisyo Kaising amadi Khasimba sumni atoppa paugi source amana hai tongan ba infrastructure singba sagat nabagidamak ing tappa phibam hana lehenba mathau tai haibo wafam mapung oina khanaki sakhwat thawang sing mapung phana paikhatnaba ing tappa phibam lehenna ba hotnabada mipung khudimang na thaudang lominasi haina CM na phongdokhi Sangkai amadi charka fungda irang thorkhibaga loinana Imphal ukhulambi paringi litan amasung sangkai mapada tension wangkhalakhibaga loinana ngasigi mifam adu pangthokhibani ing tappa phibam hanjilahannabagi pandamda MLA Ramuiba amadi laisep kaisingna su mamangda Tangkhul nagalonggi luchingba singa unaduna wari sanaba laikhrabani Mitop sing halan khinaba yana chei April fawbada thabak horktragadi akanba khongjang changchilagani haina emsuna lauthokre Mitop ni haina khanglaba amadi chingnari bamioi singda India citizen oibagi mathakta thabak tawbagi reservation yauna piramba constitutional protection amadi electoral ron gi khudong chaba khudimak kaktat kadabani Lising amaga chamapan marpu amadi lising amaga chamapan marpu dramapan da foreigner sing maramda halan khinaba yana khiba yana khuyek adu chahi asigi April tha manung phaw laingak na thabak oina torok targadi akanba khongjang changchin ba horgani haina all Manipur students union MSU na tongan borep tar lokre ngasi MSU gi niputaruk laksuba realization man kamari lainana realize to save the indigenous people of Manipur haiba hiramda pangthok tuna lakliba tharumgi manung channa ngasi GP women's college da Nongmagi oiba discourse program pangthokre accord an agreement on identification, detection and deportation of foreigner between MSU and Government of Manipur, Government of India on 22 July and 5 August
1980 and November 9, 1994 haiba matang da pangthokkiba discourse aduda tongan ba maki warepsing adhilawkibani thauram asiga mari lainana MSU gi president lukam malambana hai India da Manipur merge tawkhraba matungda 1990 amadi 1990 marida mitop singdagi kannaba MSU na foreigner sing maramda halankinaba MSU yauna AMSCOC ga loinana lainga kayana cherod kwek pinaki adubu matamdu yanaki boarepsing adu lainga ngasi phawba thabakta onthokta laibadagi mitok mian chakyana langwai chinsilaklei matamdu da yanaki ba agreement adu thabakta onthoknaba amadi kari tawba yai haibana chingba khangdoknaba ngasi thoram asi pangthokpani haiki Nepal da hanagi prime minister oli hanagi home minister lekhap phare mamang chahida horkiba jenji gi protest lokhiba thodanga mari leinana Nepal gi hanagi prime minister KP Sharma oli amasung hanagi home minister Ramesh lekhap phare haina report amana phongdokli Balendra Sahana lebak asigi anauba prime minister oina thaupu khraba matungda thorang asi lokalakpani ayuk angan badang asi KP Sharma olibu gunduda leba mayumdagi farga puthorakhi lekhapuna Surya Binayak ta leba mayumdagi farga purakhibani lekhap ka loina ba jana behwana phongdokhibagi matung inna police ki team adu mangjongna pau amata pirak patawdana lekhap ki mayumda lakhi pharba miyai anina section hodaba amasung mathau taba thodang lokhat hodabana mamang chahi ki September thada horkhiba jenji gi protest miyai kyamarum sikhibani haina maral siri pharba miyai anina section hodaba amasung mathau taba thorang lokhat hodabana mamang chahi ki September thada horkhiba jenji gi protesta miyai kyamarum sikhibani haina maral siri Kathmandu post ke report matung ina naharul singgi iho aduda miyai humputra tret sikhibaga loinana atopa miyai kyamarum aso open nangki hairi Oman da drone attack chathar kuda manga sokle Oman gi salala pot chathar kiba drone attack ta Indian manga aso open nangle haina Abu Dhabi gi authority singa phongdokhre West Asia da thorok liba langi phibam khudong thiningai oiba thak yorpaga loinana Iran gi tongan ba nuclear facility singda Israel na nongtak tagi akan mamongda attack chathaba haure tha amaram phajilaklaba West Asia gi lan asida malem gi mafam kaya da achoba chaitheng ama piraklabasu United Nations na haijarpagi matung ina State of Hormuz da miyai bagi tengbanga mari lainaba polam amadi agriculture production hondok honjen tawba ya halagani haina Iran na loktokhre malem gi oina khwaidagi maru oiba ising labi singi manung chaliba State of Hormuz da numit khuding gi sungdok triba thaw amasung fertilizer kyamarum hondok honjen tawduna lakpani lambi paring asida athingba thamkhibana thaw amasung natural gas phangdabagi awaba mayoknargadra haina malemgi miyoi ayambana mipaiba poknarabasu masidagi hena achoba chaitheng ama pirakpa yaribasi lau singu gi lamdani hairi